अयुक अंगनबदगी इबोतोन मफी होंगलगा मागी मरुप मांगोलजाव उननब थोरे मांगोलजाव हाइनखिबा थंगाल बजारगी गणेशलान पत्नी की गाड़ी थौनबी वाफम हौदुकनब चटपने इबोतोन की लंबी मांगोइनना तुंगदगी हेंगतखिबा नहा अनि खक्तगी चे साइ तरमुई मी कुंगना चत्रिबा अयुक अदुदा लंबीदा साइरंबा चे अदु खुल्लगा इबोतोना पारगे यंगी इरम्मी लमदम असिदा हिंगलिबा मियामना मसागे असेंग बसक्तम अमदी हौरफम कंजनबगिदम अमना मबु तुहत्पा कांगलुप मसेन हाना सुनबा मांगनब सिनबा अमसुंग अपिकप फुरुपु अचौबचिंगना मालेमसिदगी मुथतनब सिनबा यारो इबोतोना मतंग फाव पारकपद महक तुंगमांग मी येंगी महक मखोंग थांगबदी लेप्ते चिंगनबा याबा थोइदोकपा उद्रबना इबोतोना मखा पाथै कनागुमा खुनाय असिगी अमदी वारुनसिंग असिगी मायोक्ता चथरप पुमनमक कंगलै पाथौ पफालद सिंगनबनी हाइना लौगनी मसिगा लोइनना लेबाक असिगी राजनीति की मचुदा मसागी ओइजब थिबा ललोनबसिंग फमनाइबा अचौ असंग नुपी एंगांगद नत्तब लमचत चतपा निसायु गंजा कानी अमसुंग हेरोइन नंबर 4 न चिंगबा मियोइबगी पुंची मांगहनबा याबा पोचकसिंग सिजिनबा योनबा मदी पुसिलकपा यारोय इरमदंगी चावकत थरंग कयाबु लाना सिजिनदुना जाति की मांगहनबा तौबा लोइसंगी थबक पुबसिंग समना इरमदम अमदी निंगतम भारत की यeknaba ओइरबा पुमनमकपु कंगलै पाथौ पफालना मतिक चाबा चेराक पीगनी मणिपुर की कोनुंग कंगलाबु ब्रिटिश न लौसिनखिबसि इंग 1998 एप्रिल तांग 19 निंथौकाबा नुमित की अयुक पुकिंग 3 तगिनी मणिपुर की निंगतंबगी लांदा निंथेम कुलचंद्र अमसुंग टिकेंद्रजन चिंबा प्रजासिंग माइथीरबदा मणिपुर की माइकई अहुम बर्मा कोहिमा अमसुंग कसार लंबीदा चंगसिल लखिबा ब्रिटिश लानमिसिंग की मनुंगदगी कसारुमदगी चंगसिल लखिबा कोलोनेल रेनिकी कांगलुपना इम्फाल शहर यौबा हानकी कंगलाबु मखोइना लौसिनकी भारतपु ब्रिटिश सरकार अगस्त 13 इंग 1994 की अहिंग नुंगाइदा थादोखिबदा मणिपुरदी मतम खरा ngangkhatna निंथौगी मखादा लेंगाक लोय खरा हापतुना इंटरिम काउंसिल दा लेबाक सिनरमी मणिपुर की अहानबा चीफ मिनिस्टर महाराज कुमार पियो बर्टन ओइखे मतम सिदसु कंगलादा असम राइफल लेरे अदुबु मफम सिदगी होंदोखिनबगी वाफम मतमदुदा खनखिदे इंग 1994 दा मणिपुरना भारत सरकारदगी हाना लेंगाक लोय खनबगी मिरे मिखन तौखि निंथौ अमदी प्रजा लोइनना लेंगाक लोइसिंगा वाखन चानरक्तबदगी भारत की राजनीति की इहौदा माय ओनसिनके लेबाक निंथौगा नपाक तानखि इंग 1992 दा भारत की अहानबा मिखन पांगथोकपदा मणिपुर सुयावखि मणिपुर निंथौ पानबा लेबाक ओइरंबदु गणतंत्र भारत की स्टेट अमा ओइखि मतम सिदगी ngasi फावबदा कंगलाबु असेंगमा मफम अमा ओहिनबा ngamlaktre कंगलै पाथौ पफालना कंगलाबु मौसागी फिल्मदा हंजिल हनबदा कंगलादगी लानमी लौथोकनबा होनबदा अहानबा पांदम ओइगनी मणिपुरबु ngasi फावबा लोइलम ओइना खंदुना कंगलादगी लानमी लौथोखिद्रिबा मैतै लोनबु लेंगाक पथापकी निपाल सुबा तांकक्ता चलहंदुना लोलगी मानबा खुदा पीद्रिबा मखै हनबा लेतना लांजंग चंगसिनगीगनी असिन चिंगबा इबोतोन चे पाबा तोकले महाकी फुरिकाउदा हापसिनख्रे चे दुगी अरोइपा सरुक्ता इरिबदु इबोतोन येंगलुद्रे येंगनिंगबसु पोकलुद्रे आइन मखुतना पाइबगी वांगांग मानबा कयादु पारुबदा इबोतोनगी वाखल मवन मोन खलकी मतमचिगी इचेल इहौ कयाबु हकथेंगनरबा इबोतोनदा वाफम अदु अनौबा नत्रे मखोइगी वाफोंग अचुंबो ओइरबसु इबोतोनदा ख्वाइदगी मरु ओइरिबदि थबक फंगमनी चेरोन अदुदा थबक फंगदबा नाहारोल कयाबु थबक पीबा ngomgadaba नत्रगा थबक सुपम नोमफम लिंखसी हाइबगी वारोल इरमलबदि इबोतोन हराउ जरमगनी मदुदा मागिसु अंगंबा थौदांग याजरमगदबनी लमदमसिगी तुंगी याफबा पुरकदबा मियामदा थबक पीबा याबा अचौबा चिंचंग खुदसा लोनसा नत्रगा लऊ सिंगुगा मरी लेनबा थबक थोरम लिंखतपददि थवा यावदबा ओना तैनबा वारोल पारुबदा इबोतोनदि खोजंग लुद्रे महाक्ति थबक फंगदबगी लैनाना नाबा हिंजिलगली
Ibotona Mangol Jau khoida changlaga Mangol Jau unare. Mahangna Mangol Jau da thabaki paw hangle. Kamdaure yanarbra ta Mangol Jau. Yare nang kaidongaidagi thabak hauge haiba Iboton. Mangol Jau na makha taraki. Aidi ngasidagi hawalagi haram labani. Nang na yam thuna haiba duda ado nang kamdauge haiba. Yam nungaijare tada tadagi thaujandagi nanaw pothaba phangjaragani. Ibotona ngaihak lairuraga amuk haire. Ado nanaw wa matangdi haijaningi. Hayu ni Iboton. Ai nangi damaktadi angambo honagadawribani. Nangna matam amada iyambagi mateng pangkhibado eha kaudri. Atai nateda ta Mangol Jau ai haujik moirang phawbodang haitharurga haigalakpada tadagi nakta changlage. Adu phawbodang tadana phanaba haibiramlo haijake tawbani. Ai tadagi tawbimal kaujaro. Kaidawono nangna moirang yauduibo. Tangai phadaba magini. Kuiroi yaubaga hekta halakadabani tada. Pharene ai nang laktri phawba Ganeslan unaram kiroi. Wafamdi yanarabani. Nang natana atopa ama haigedaba laitri Iboton. Nang aigi jaban choen badi tawnu. Nangi tabakto chatluru yare. Mangol Jau dagi asengba khanglabada thabak phanglagani. Haraujaba loinana Iboton mafam adu thadoklammaga moirang pangkhre. Ibotona thanga gi bus gari da pung kharadangi manungda thanga chingkai lekai yauraki. Ngasidi tharosang bikhoigi imungda mi khara tinduna no kheba Ibotona changchin gebeda thengne. Makhoi ayamba nupi ngaktani habasu khara naksilakpada khangle. Makhoi gi wari marakta thainagi aribi isaigi sur amasu tari. Ibotona tharosang bigi imungda tawramliba mawngdu changaknaduna ngaihak leplaga leire. Imungdudagi isaigi khonjeldi tari. Nurangangoi ibema langlen macha thoibido. Thanga Mangol Jau haisnamgi isaiduni. Iboton isai adu takhidaba kuiraduna ngaihak tumina tare. Mathangda amusu saglai. Panglaganu pukning haukhare matam. Panglaganu nathau mayagi saktam. Oja Gulapi Singagi Fajaraba Manchikaduni. Handakti isaigi nungaijarabsu Iboton mapanda leplebadu kuimaladuna kanagumana udebadi kari khalamgani khalakle. Ibotona Mangol Jurida leplaga kaurei. Tharo Tharo sang kana kana laibage. Iboton gi khonjal tabada imungda langlambasing tumin lainaki isaidi leptana sakle. Kanano nupi ama thongjil marumdagi cheptharaga yenglaki. Ibotonda khudaktuda nupiduna taki Tharo sangbida nupa ama lai haiduna. Tharo sangbi khudakta Mangolda tholaklaga Iboton unare. Mahakna Iboton dairi. Kaya kuirage taiton imana pau haikibadu phanglabra. Adugini aina laklise ima laibra. Ima lokta kumki ai kauhalluge taiton. Ngaihak pothabikho. Tharo sangmina Iboton gi phidat tharaduna makha taraki. Aikhoi imanabi mayam ama chamu kabuk chana chaiduna langli. Taiton su tan chare kabuk chamina kiji. Isai su yam nungaina tari malene. Aisu ngaihak oire isai tariba. Ang Mangol Galbina makhoigi gramophone puraktuna record ki isai khongli. Taitona taningba khanbi bayai mamangaigi maitai isai yam yauri. Ai yare Tharo. Adudi ngaihak phambiko ai ima kauhalunaba tawrukige taiton. Tharo yardi kharathuna kauhalu ai thabak ama lehawi. Lakthukna laaga yaurakpaga chatlagi haribo. Ima laaga khanasi taiton. Tharo sangmina wahai kharadu hairamlaga imungda changkhre. Tharo sangmina changlakpada mamanabi tababi Mangol Nganbi amadi ibemalna chingba makhoi pumnamak Ibotol amadi Tharo sangbibu lona yenglami. Makhoina Tharo sangbi changlakpada yengba toki. Tharo sangbina tababi daiki. Tababi ai ima mukta kauruge nakhoi kabok saba loisilamo. Ngarang ngahandagi
soiraklaba kabok chanabasi ngasisu kaidorabra tharo mangol ngambi gi wahangduda tharo sangmina khumlaki kaidau kaiduino ngasidi chada lakta yapote mangol ngambe ai ima hamta kaurkhige kuiroi nakhoi makha satharamu tharo sangbi wahe do haram laga chatkhre mapanda iboton mathanta famle mahak wari watai sanafam laitabadagi imungda khongniba gramophone gi sei mathang mathang tari chawkhatlaba radio television gi matam sida mahusagi gramophone record bu ningthina season narma thengnabada iboton thagatni mahakna mahusagi ithak irang amasung jantra kayagi anobo khonjel yansindaba maitai gi adunik isai natraga film isai sing khongdriba karigina banglagi isai amadi ngangbam nimai singagi jati kaubi saenbi asina singba isai yauri ibotona hana takrab isai singni isai ga loinana yengle loktak ki drisa iboton thanga chingkha lekai digi yengkhibada loktak mapangi moirang na singba khul pare ikoi koina lengkhriba loktak ipakta hi amamamga magi magi mathau pangthukliba khunja kaya anakpa arapada iboton gi pungning huri tharo sangbi khoigi imungda chamu kabok poklaga kabok saribi tharo gi mamanabi singdu lona kaya phongna kaya wari sanaduna harauna no kheri tharo sangbi gi mama masasu loktak tagi karakle apanbina ngaruk tungol pairaduna changlaklaga iboton da kaure ibungo kayam kuire icha waram lagani ima ngaibada kuidri ima phim ta hongdok lukhige apanbi imungda changki tharo sangbisu ibotonda michina phalap yenglamduna momon uklamnaga imungda changki mahakna mamanabi singda hangki haujik phawba losinba ngamdribra ibema khoi loijare maja ibema lengak pangai jaramliba chanaya thang yaudunadi aikoina acha athak kacharuba waraugadra haiduna tababina khonjal piktharaga makha tare lamgi khoimu lahi pambada kachadri ibema tanjakre nakhoisima karino imphal dagi nonglenu sit ama humjellakpada aikhoi punamak kanadre khalaklabra natta oidabadu nganglanu kaboktu charasi haibe hingchabi sa asumna makhoi masel imungda phagi tawnari chamu kabok saba loiraduna mangolda ibotolamadi apanbigi saruk piramlaga tharo sangbi mamanabi singa kabok chaminari mangolda apanbiga ibotonga liklai gi maramda kupna khanari ibotona apanbida hanglaki liklai gi lefam khanglabra ima khangdri bungo adugini imana nangbu kauribase apanbina makha tare nahakna mamanabasingda hangani haigibutusu kanadrabra kanade ima mari makhong phangba ngamde adudi kamdowni iboton imadi leifom khangdre matam sigi irang siga mana laikribasi kadaitano ngasi tarani thoyomgi mamangda mana tharakpani haiduna lupa chatret piraki nachanda pirambani sendu kanana pirambani haigi ima tharoda hangbibra ibotongi wahiduda apanbina tharo sangbibu imungdage kauthoki mahakna haiki nupi macha nangna nahan naupana pirakpani haiduna piba senpham dubu kanana pirambage tharo sangna khumlaktringaida apanbina amuk makha taraki khangdri bungo imadi nongan badagi numita ba phawba lokta kumbada makhoigi adu ada tijinba ngamde ningsing luragadi lepham chapam khangdri ma nal sen pirambado thanga gi postman ni atai nati ma sendu post ta tharakpani iboton makha tare post ta tharakpa oirabadi mani order gi che ma yaurangwani tharo nang madu lahobra lahaude aidi khangdabanina mana piramba sel lauraga sahi taw haiduna iming iki aduna loire nahaksu liglai gi lepham magi maramda karimta khangdre tharo taiton hairamdagi aisu hangba yaba hanglabani aikoi swaida leba mamanabasing amata liglai gi lepham chapam khangba yaudre taiton tharo sangbigi wai tabada makhoi kudimak tumin lainai ruraga iboton hairaki haujik kari khana sabe ima ai aruba thabak amasu leuri imana pamada haibiro ima kari haigadabno khangdri bungo nachangi case loirabanina
nanaw du kauthoklaga imana nangonda sinage khanbani apanbigi makadang khuhu mathakta sauraga laimaida khudomina lai chingnaduna makha tare haujik nanaw gi lepham chapam chapchana khangnaba man hairaba mafam du yongna kanana thibirugani ima ichana nupi ngakta oire marol marisu khangmanata ai haifam khangde ibungo ima haifam khangde tharo sangbi uyungum iboton amadi apanbigi mangde lepli mahak nairaki taitoingi thabak lewe habadubu chak charaga hanbe yaroidro ngaihak leitharaga khara kumna khannadrabadi taha taha oigedabang mande ima hoine nachan haigumna ibungo chak charaga hallo pungning irang langbaga ima bap tade aigi thabak ama haibadu ngasi hauba yanari ma adunani natrabadi leithaba kaisu kaiba leite tharosang aduboba tharosangbi makha tarakidre khangdre boton nangna khalaga tawro ima hainingai leite ibungo apanbigi mitluda pirang ihaurakpaga loinana kapladun hairaki nahakna ima isa aikhoigidamak wabirakpa honabirakpa punamak hantak mapoksigi singba ngamloridabani iboton imagi haibabu mahaktang lairi haiduna pumnamak asa tawjaribani machi asidi ningolni nongma natraga nongmadi migi sagaida tinkigadabani yum masigi yumlepsar oigodaribadi liklaitani aida natana machem phawbana magidama khanduna migi mayumda ika eki thadoklaga minaigum lairuribado ibungo apanbina hik hik kapladuna hairakibadu tabada iboton thamoi puba ngamlaktre tharojang bisu mapi taithoklaga lepa ngamlaktraduna imungda changkhre apanbina amuksu haire haujik magi chapchaba lefam khangdana kadaida thirugani karamna kaurugani matamchigi naharulge irangsida kadaidano aikhoina magi khungul lirugadaba khallurga ima khanpam thoktre iboton nungsa thiruganu ima liklai apang mangang nate mahak ima amadi tharobu yamluna khanjaba ngang ai khangi mahak aranba lambi chatlamlo aikhoina magi chapchaba khanghaudabagi nungsa thijarabasu mahak soidan halakigani ima ibotona ngaiak leirurga makha tarakhi mahakna tholakpaga ima khoi tharo khoina pamba matungina mahi tamannaba honagani ima aisu aina ngamba mateng pangani singnabirunu khangdre kanadano magi mari mukhong thirugadauba mayamba manaw ma leibasu nata kayu lekagi mamanaba singda sinaba yaba matangsu thokte imadi yamna wai ibungo pumnamaki isor leiri ma magi thaujal natana aikhoi karisu ngamanate tharo sangbi kes warabasu wana mai paglai achumbagi damak isorna lepir haujiksu liklaigi damak aikhoi laining thau thangjing thanggarakpa chingning thau bukhurum si imagi boton ichagi wahi taraga imagi awaba kawba ngami nahakna naknaba thangada leramduna arai leita tanaramlabadi nungaijaramgadabani nangbu imana atopo oina khande nangi pukchel nangi wangang nangna tawthorpa pumnama yengluraga imana pokchaba icha hanni khanjaribani nanga tanaraga imagi wakal lawsing thoi iboton imadi pedat padalaba nachal nanaw anisige khanbada ngawraba madugi damak waruduna kanade ima pumnamak matamna purakadaba ngaktani ima khoina mahabharat ramayana chingba wari larik tabada hairiduni gita gi manungda Sri Krishna na Arjuna haiki itaw awaba nungaibada asauba akiba mi hauba apamba yauduna pumnamak isorda katoktuna changsinba ngamadu gyani sitta pragyani hai ima aihak gita bu thajai aidi waraklaba matamda gita paraga leli ima nungai thopiyu pumnamak isorgi khujil ngaktani khanbiyu asumna liklai gi marida khanaba yaba khannaraga iboton apanbi amasung tharo sangbidagi imphal gi damak thanga thatoki